Arambai News Guwahati da Maithelongi pau tabiribasingbu ihan handumaktada chingangbam Sujidrani na khurumjari. Hojing asigi samlappa mariba pausing lobirase. Mathag Assam ki Dibrugarh amadi Arunachal Pradesh ki Pasighat ki marakta flight service ngasidagi haukhre. Ngasi ihan hanboi na passenger taratare tongba yaba Dornier 228 na lambi asida commercial service pikhi. Union Aviation Minister Jyotiraditya Scindia Masamak Arunachal Laktuna Hogdokhiba service asi lagliba April 19 dagi Dibrugarh gi Mohanbari dagi regular service piba hauragane amadi Assam gi Lilabari fauba paigani su haire. Panba yai masina ihan hanba Made in India commercial passenger flight ne. Assam Railway gi nungaiba pawa mana Dibrugarh amasung Sadia gi rail lambi amuk hangdokre. Awang nopokta ihan hanboina hangkiba rail service ase jahi manga leptuna leirabagi matung amuk nahaunana hangdorakhibane. Mathaga Assam gi Dangori dagi makum phauba ahanbagi oina chenba haugani su haire. Assam lengak na LGB airport amadi Guwahati city gi marakta passenger ropeway ama connection tawbagi thorang khanaba haukre. Hariba ropeway asi sananabagi damak makok thongba company amada thorang yatnanabasu khanghankre haire. Yamnamag nokningai oiba huranbagi thogdok ama oina ngarang ningthau kaba numiki numidangda thokhiba huranbagi thogdok amada huranbasingna sel thumta natana laru pitha nga mid amadi chananabagi thauna chingba yauna Guwahati gi Khanaparada leiba dukan amadagi huranki. Huranbasing asina dukan asigi sel hapam box ta lupa kunsu khaktuna thambiramki. Makoina CCTV camera gi recording box su pukhibaga loinana cheng kg taru masala gi cartoon ama yerum cartoon ama amadi cha mayom kharasu puduna chatki hairi. Assam da chengum charubadagi sibagi masing hengalakle. Mathag Assam gi Sonari amasung Dibrugarh gi Borbaru wada hu chenba chengum charubadagi sibagi masing tarahumdoi sukre. Ngasina nipan laikide mangana haukibaning thokaba numitta laikidabane. Haujiksu kun hena laikanari. Panbayai haukiba April 8 chengum charubadagi miyoi kuntra hena laikanaduna lakribane. Directorate of Language Planning Implementation, Government of Manipur, Milal Kangleipak, Kasar Bon Tarapur, Milal Panaloisang, Assam, Amadi, Maifana, Puna Kusam Naduna, Numit Taranigi Oina, Lemna Mitei Mayek Tambagi, Tauramgi Manung Chana, Asi, Mitei Mayekta, Achamba Wahi na iba pabagi changeng ama ahal angang tongan tongana khaidukuna pangthokre. Changeng asida punna miyoi chaniga marfuromna saruk yakhi makok mathang takrabasing amadi saruk yakhiba punamakta milalgi maikidagi certificate amadi achamba khudol pigani haina milalgi organization secretary Naurem Nongmailembi leimana thadrokpa chirol amana phongdorakle. Numit nini chupna chatharakhiba Maithai Youth Festival Sport and Culture Meet Inglisingani kunithoi ngasi loishinkhibaga loinana manamathum kyasu yenthokre. Ngasi Lakipur block ta leiba AP Conference Hall da pangthokhiba mana yenthokpagi thoramda MDC gi chairperson Mutumrina Dr. Khaidem Nandababu RK Gopalsana Dr. Y Kishore Loya Haurongbam Suvankar Singh Mohan Singh Kaisam Champalal L Robindro Irom Gauramani na chingba miyoi singna President Chief Guest amadi Guest of Honor sing oina daisa famki. Thoramga mari lenyana daisa famkiba singna sanaroi singbu pungning wakal thogotladuna wafam kyasu phongdokhi. Thoram loisilakpada nat ki oiba jagoi isegi thoram amsu pangthokhi. Ngarang ningthau kaba numit malemgi apunba mitei lining loop ki oza khuman chawba maitei gi lamjing makhada loop ki central committee na numit tarit ni chupna pangthokiba irat isol amai purel gi hiramda athoi ehen changdamnabagi thoramda ahanba mana nongthombam Ananta Kumar maitei Udaipur Hozaina anisuba manana Maitram Mahendra maitei Dakhin Balundar Lanka ahumsuba manana Maitram Amar maitei Durlob Sorana Panki amadi lubasigi maru sanglena certificate amamamga loinana selgi mana piduna tagatpa amadi kaikhumnaba utki. Atho yehen tanaba sida saruk yakiba punamaktasu certificate amamamga loinana selgi mana su piki.
Imphal Airport Yamnamak Chauna upgrade Tauragane, Lupa Crore Chamriga Murfudra Mapangi budget allocation Galoyana, Anoba integrated terminal building Amadi Atayate infrastructure Kayamaso Hapkalagani Haide. Manipurgi chingi imaibel singna tampakta kaithel phamduna pot yonba yabagum chingdasu tampaki imaibel singna kaithel phamba yahannaba chingtam animaki civil society loop singna hotnabiyu maduda leingaknasu angamba mateng pangnanaba hotnabiyu haina mau Imphal Market Coordination Committee na sinduna pangthokiba thorom amada mayang Imphal Kendragi MLA K Robindrona phongtokhi Haukiba April Mapan, local TV channel amagi Khananainabada, Union Home Minister gi Mayokta, Fazadaba Wahiwata Kya Sizinaduna, Ngang Sakibagi Maralda, Ngasi, City Police na MPCC gi spokesperson Advocate Sanauzam Shyamcharan Phazinkre. BJP Yubu Morcha Manipur gi President M. Baris Sarmana ngarang complain ama thangalak padagi, Ngasi Mahakpu City Police na Phagat Kibani Hairi. Hindi loan ki matang da mahakna mainland Indian singbu chaiwatanatana Union Home Minister Amit Shah gi mayukta sizinaroidaba wahi wata kya sizinaduna kanna criticize tauki hairi. Advocate Shyamcharan ngasi numidang wairam Imphal West ki CGM court ta puthoki su hairi. Film Forum Manipur amadi Thauna Manipur Kakchingna leptana chatharakpa Tara Suba Manifa Film Festival Lagriba May Tara Mangada Pangtholagane. Festival asida punna award kunmari legani aduga film sing saruk yananaba thasigi Tara Mangadagi entry form tharagani haina Festival Director Y Nilachandra amadi Film Forum Manipur gi Chairman S Mangol Jauna Paumising dangasi phongdokhi. Manipurda cherry blossom gi anuba plant species ama phangba ngamkhre. Uriya scientist Dr. Dinabandhu Sahu gi maming loduna Prunuch Dinabandhuana haina koba cherry blossom asi March April thada satpa Japanese cherry blossom dagi tongana November thada ta satli amadi meter kunmanga dagina kuntra fawba wangba asongba umangsingda satli su hairi. BJP Wangjing Tentha Mandal na sinduna BJP gi chahi nipuni suba mapok kumon ga marilena ngasi Wangjing Tentha Kendra gi manung channa khongjom da leiba kheba chingkhong gi mega tourist center gi akoiba gi lamtu sengdokre thoramasida BJP Manipur Pradesh gi President A Sarda Wangjing Tentha gi MLA Paunam Brozen BJP Manipur Pradesh gi General Secretary Singh Havadi L Devin P Premananda Maitei Women Cell gi Luching bi K Inaungcha Devi BJP Thobal District ki President Y Kumarjit, BJP Wangjing Tentha Mandal ki President O Sunil Kumar, Mandal asigi Mahila gi amadi Youth ki Luchingba Singh, loidana BJP ki Karyakarta Singh su saruk yakhi. BJP Pradesh President A Sardana Haikibada Lamtu Sengba Simak Prime Minister gi Swachh Bharat Mission gi manung chalibane. BJP na laiba makai miyam gi amadi khunai gi yaipanaba thabak thoram kaya tawkhigani haiki. Karnataka contractor ama masamatomta sijakre adubu contractor asina state asigi minister Isarapada maral kya siraduna prime minister da chirol ama irambadagi misi asigi wathok chawthorakle Congress na minister asi khudakta resign togodabani haina akanba dabi tawrakre Chief Minister Bomaina misi asiga marilinana michang sanga naidana thihumba chathagani haibagi achetpa thajabasu lauthokre Jharkhand gi Trikut Hills ta roadway da cheliba cable car ani thengaina kiba thogdok adugi rescue operation Indian Air Force na ngasi khaktamak loishin bangamli MI-17 amadi MI-17 V5 helicopter sing siznaduna changshin kiba rescue operation da panduna leiba passenger nipu nipan gi manungda punna nipu mangadi kanduna purak pangamki Kanbagi khongjang manung chana helicopter dagi thori tatuna tabadagi leikidraba ama yauna puna leikitabagi masing ahum sukhi Trikut roadway si khwaidigi wangba vertical roadway singi manungda amani roadway si meter chatret ka humpu taruk sangi Kevin kunmanga lei Kevin amamamda miyoi mari mari phamba yaribani India ki konung sahar Delhi da handak marak COVID case wangkhalakle Noida da school ani amadi Ghaziabad da school ama punna school ahum COVID na maramoiduna thingjinkre school ahum asigi offline classing khudakta lephankre
Russia amadi Ukraine langi ngasi nipu nipani suba numitne Russian rocket na Mykolaiv sahar atek akai gi sahar olhankre. Russian lanmi singna sahar sida tamthiraba lanjang kaya leptna changshili. Putin gi lanmi singna Mykolaiv airport machet thugaikre. Micham miyamna Mykolaiv thadok tuna chenari. Nakalamromda akiba phangna lanthengnariba sisu Mariupol dani. Amang atagi yenghaidaba phibamni. Crimea amadi Donbass ki marakta leiriba Mariupol ngasidi Ukraine na control toba ngambagi wangmada leirakli. Cheragasida UK amadi US na Ukraine da Russia na chemical kulai sizina khibra habagi thi humba chathaba haukre. US na hana na leplamba phirep handokibaga loinana India na sanction thugaiba tawkhide hairakibaga loinana India bu makha na Russia dagi thau laudanaba US na haijarakre. Nagalamaromda India gi External Affairs Minister Jai Shankar na India gi mayokta Europe na chathariba campaign adugi makhum hangdokladuna India na Russia dagi thau lauriba sidi mathau taba energy gi damaktani aduga Europe gi atai leiba kayana Russia dagi thau lauriba sidi kari maram gi damak wahang hangdribano haina paumisingda onkhatuna counter tawkhre. Sri Lanka gi mathangda sel thumgi awaba mayok naraklibasi yumlo nabalaipak Nepal sune. Nepal su Sri Lanka gumna China gi sendona asumasum putharakpadagi khudong thingai oirakli. Haugatpa ngamdabagi phibam yaudanaba chaksen thorang oina Nepal na leiba asida luxury items sing pushilakpa ban tawkhre. Foreign currency reserve maintain tawnanabasu kanna honarakli. Coronavirus pokhiba China da corona gi lanjang amuk sathina kankhalakli. Covid ki chang hengalakpadagi China gi Shanghai sahar da yamnamak ahakpa lockdown thamkhre. Sarasigi miyoi million kunmanga akanba lockdown makhada yamnamak wana punsi lenari. Acha athak amadi nomgi changdraba yadraba potlam sing phangnadabagi awaba kaya mayoknari. Asumna Covid haurakibagi matung matam sangna Covid ki mami tarudraba lebak China da ngasidi Covid ki anuba wave amana amuk naikhairaklei. Aroibada ngasigi tentakpa maroiba pau khara. Assam Cabinet na state asigi health infrastructure upgrade tawnanabagi damak lupa crore 3,500 gi project ama approve tawkhre. Masi Japan International Corporation Agency na senthang pitharakadoribani. Jennings ki ani suba floor da laiba medicine water laying duna laiba nupa macha ma glass thugairaga chongtha duna sijanaba honabada hospital gi nurse staff amdi security kanguna kanbangamkhre. Andhra Pradesh da train atakpadagi khudakta miyoi taruk laikhidre. Secunderabad Guwahati Superfast Express tongba passenger sing technical problem khara laibadagi train lepki amadi train dagi kumthaduna atopa track amada chatnanaba hotnaringai yangna thaujalakpa train amana takpadagi makhoi laikhidabani miyoi kaya amasu asokapan nangki. Punjab da chahi 5 gi record thugaraduna kumsidi gehu lok pangamkhre. Bihar gi Nalanda da laiba CM Nitish Kumar gi Janasabha manakta bomb langsinbagi thokdokama thokre. Prime Minister Narendra Modi da ahanba Lata Dinanath Mangeshkar Award piragane leibaga sigi damak masagi oizaba thidana thabak tawbagi damak lagliba April 13 da Narendra Modi bu award asi piduna ikai khumnaba utkadori. Indian Air Force ki Chinook helicopter na Chandigarh dagi Assam gi Jorhat faubagi marakta amukta fauba leptana khwaidigi sangba helicopter gi trip paiba ngamkhre. Lambi asigi asangba si kilometer 1,510 hairi. Chennai da base oiba IT firm Ideas to IT na company asigi mai pakpa amadi chakholakpada leptana sogotlupa amadi thoidok hendokna khudol tambagi damak company asida chahi 10 hena thabak tawraba employee chamada car amamam piduna punna car chama khudol tamkhre. Covid laichatna maram oiraga haukiba March thagi kungi mamangda laikhidraba miyoi singi imung manungda pigadaba ex gracia gi senpham March 13 dagi hauraga numit humphuni gi manungda claim toba yagani haina Supreme Court na matam lepkhre. Arctic ta black carbon gi akiba hengalakle. Arctic ta un sogdopagi chang malem gi changchet tagi saruk mari yangi hairi.
सोमालियादा चानिंगाई लेतबगी अवाबा मायोकनरक्ले मियोय मिलियन 3 हेना चाबा फंगनद्रे मसिगी मनुंगदा ख्वाइदगी सोकलिबसी चही 5 मखागी अंगांगसिंगने मालेमना पिरकलिबा मतेंगी चादा 3.3 खक्तमक सोमालियादा यौबा ngamle चिलीदसु इकंग थोकपगी अवाबा मायोकनरक्ले लेबाग असिना इसिंग फंगदबगी अवाबा मायोकनरक्लिबसी चही 10 मुक सुजिलक्ले नोंग ताबा वाटपा अमदि मियोबगी थौंग क्याना मरम ओइरगा लेकंग थोकपनी हाइरे ऑस्ट्रेलिया की विक्टोरिया स्टेट ना इंग्लिसिंगनी कुंतरु कॉमनवेल्थ गेम्स युम्बु ओइना पांगथोकलगने नो कॉन्फिडेंस भोट माइथी ख्रबा हानगी प्राइम मिनिस्टर इमरान खान खुदोंग थीबा मायोकनरकदौरे महाकी मथक्ता करप्शन की चार्ज क्या पुखलखरे महाकी मथक्ता FIA ना थीहुंबा चथबा हौरगने पाकिस्तान के नोबा प्राइम मिनिस्टर शहबाज शरीफ ना ngarang mahaki inaugural speech ta Kashmir issue da mairi churaduna Kashmir dagi article 370 lokthokhiba amadi tampaga sigi miyamna wariba asida diplomatic amadi moral support pibaga loinana international forum khudingmakta wafam asi thangatkani haikhre तमिलनाडु की श्रीलंका फादुना लेरिबा ngami sing bel pidanabagidamak ngami amamam da lupa crore amam pidanaba hairakhiba wafam AIADMK gi coordinator o Paneerselvam na yakidabaga loinana ngami sing na crore amamam puthokpa haibasi oithoktabani haina Sri Lankan court ki wafam khatokre Matamamatada full-time degree program ani physical mota tamba yabagi ayaba UGC na mahiroisingda pikre. Norway gi New York ki Brooklyn subway station da ngasi ayuk US ki matamatungina chaurang pung 9 makhaimuk tabada kahenba miyoi amana maikei salai khangdana nongmai kapadagi miyoi kaya asoga panangkre. Togdogasina maram oiduna sarasida high alert su lauthokre. amadi Sri Lanka gi ruling coalition dagi handakta tokhiba political party ahumna President G Rajapaksa gi mayamba bu loktholaga anuba prime minister ama khanduna interim government ama sembagi wafam thangalakre ngasi ge na Arambai news Guwahati da maitilon gi pau sandokchaba matang solution jabaga loidana tabiriba singbo amka sohanna khurumjari